Lakhipuronline puthok saba December ki tang mapan Laibak pokpa nimit ki Khomjinba Pao tabirase. Ahanbada maruoiba pao. Konjeng Lekai saba loiraba Manipuri Art and Cultural Center Mantri Sri Kausik Rai na sangakre. Silchar da ain kaina parking tosingbagi mayokta traffic police ki akhanaba khongjang chathakre. Banikanta Kakoti Merit Award ki makhada scooter yenthokre. January ki amadagi nupa masa singisu Mukhyamantri Babu scheme hodoglagani. Nimi chingna pangthokadaba Manipuri lon ki workshop ama ngarang Agartala da hodokre. Epao Films Production na Manipur State Kala Academy Award di mangabu taramna okre. Lok Sabha da Bande Mataram ki chahi chamagi yangkai mapung pharak pagaloina na khana nainakre. Amasung Japan da magnitude 8.3 ki changge juar hakre. Meter ahum wangba tsunami ki cheksin wat lautokre. Hauzik mapungba pau tabirase. Konjeng Lekai da saba loiraba Manipuri Art and Cultural Center Assam ki Mantri Sri Kausik Rai na Libon kaktuna ngarang sangakre. Thauramadu Mitei Pukailup Lakhipur ki President Limnam Nadia Chan Athauba Ningsinglup Lakhipur ki President R.K. Sanahal na Presidium Member Oiki aduga Assam ki Mantri Sri Kausik Rai na Athauba Mithinglen oina sarugyaki. Dr. Posomam Rajbihari na program conduct tawkiba Thauramadu Leisungbam Ravindro Convener Construction Committee na taramna okpagi warol amasung Thauramgi nunggi oiba warol thamki. Panbayai Manipuri Art and Cultural Center asi lisinganiga kunitoi kunhundoi ki untied fund gi makhada lupa lakh yangkai kaitharakuna sakibani. Center asi gi pak chawbana square feet lising ahum makhaini. Cultural Center sangabaga mari leinana athoiba mithinglen oina sarugyakiba Assam gi Mantri Sri Kausik Rai na hojiki oina furniture ni chingba leinanabagi lupa lakh ani pirakani aduga makhatana semgatnanabagi lupa lakh yangkai amaga supirakani haina Mantri na thajaba piramki. Thauramda saruk yakiba mitungsingna masa masagi oiba warol thamladuna Manipuri khunai asigi damakta Mantri Kausik Rai na tawriba chakut thauram kaya asibu aikoina kaufam thokte. Matang matam lakpada Manipuri khunai aikoina su minister asibu kaufam thokte haiba wafam thamki haina Mitei Pukailup ki secretary Maibang Manithon na thadorokpa chirol amada khangalakle. तो আপনার আর্ট, আপনার কালচার, আপনার কৃষ্টি, আপনার সংস্কৃতি, আপনাদের পোশাক, আপনাদের ট্রেডিশন এই সমস্ত যাতে মানুষ এখানে এসে বুঝতে পারে যে আজকে না আজকে থেকে 20 বছর 25 বছর পরেও যখন মানুষ আসবে তো জানবে যে না ঠিক আছে এই কালচারটা মণিপুরি কালচার ছিল। এইজন্য আপনাদেরকে আমার অনুরোধ থাকবে যে এটাকে একটা পূর্ণাঙ্গ রূপ দেওয়ার যাতে আমরা চেষ্টা করি। আমি যখন এই বিল্ডিং এর ফাউন্ডেশন দিয়েছিলাম তখনই আমি বলেছিলাম যে আমরা এটার জন্য আমাদের টোটাল বাজেট হলো 1 crore। ফার্স্ট ইনস্টলমেন্ট আমরা আনটেড ফান্ড থেকে 50 লাখ দিয়েছি আর এই বছর আরো আমরা বাকি যে আমার কমিটমেন্টেড 50 লাখ সেই 50 লাখ টাকা আপনাদেরকে দিয়ে দেব যাতে আপনারা এটাকে উপর যে তালাটা হবে ফার্স্ট ফ্লোর যেটা হবে সেই ফার্স্ট ফ্লোরে একটা আমরা হল বানিয়ে এবং সেই হলের চারপাশে যখন এই হলে কেউ যখন যাবে তখন যাতে মানুষ ফিল করতে পারে দিস ইজ এ মণিপুরি আর্ট এন্ড কালচারাল সেন্টার। এবং বাকি আপনাদেরও যারা সিনিয়র লোকরা আছেন তাদের সঙ্গে পরামর্শ করে বাইরেও আমরা কিভাবে এটাকে সুন্দর করতে পারি, বাইরের জায়গা আরো ডেভেলপ করার প্রয়োজন আছে সেটাকে সুন্দরভাবে কেমনে করতে পারে এটা আপনারা চেষ্টা করবেন। বাকি যে সাহায্য সহযোগিতার প্রয়োজন আছে সেই সাহায্য সহযোগিতা আমরা করে দেব যাতে এটাকে একটা সত্যিকারের অর্থে শুধু লক্ষ্মীপুরের জন্য নয় পুরা বরাক ভ্যালির মানুষের জন্য পুরা বরাক ভ্যালি মণিপুরি সমাজের মানুষ যাতে এটাকে এসে এখানে দেখতে পারে জানতে পারে এবং আর্ট কালচারের বিষয় নিয়ে হতে পারে। এবং সঙ্গে সঙ্গে আমার অনুরোধ থাকবে যে আপনাদের যে হিস্ট্রি আছে এই হিস্ট্রির বিষয়ে এখানে যাতে কিছু লেখা যাতে কেউ থাকতে পারে কারণ হয়তো আজকে আপনারা আছেন 50 বছর পরে এই হিস্ট্রি বলা জানার মানুষ কম হতে পারে। এই জন্য এই কিভাবে আছে আপনাদের বিয়ের সিস্টেম কি, আপনাদের
অমুকের সিস্টেম কি, এই সমস্ত জিনিস একটা লিপিবদ্ধ হিসাবে যদি থাকে তা আমার মনে হয় ভবিষ্যৎ প্রজন্মের জন্য, নেক্সট জেনারেশনের জন্য এটা একটু সুবিধা হতে পারে। ꯑꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯐꯝꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯑꯌꯥꯝꯕꯗ ꯃꯁꯤꯡꯁꯨ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕꯅ ꯄꯥꯡꯒꯜꯅꯤ, ꯃꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯏꯂꯦꯛꯁꯟ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯦ ꯏꯂꯦꯛꯁꯟꯕꯨ ꯇꯥꯔꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯦꯟꯗꯤꯗꯦꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯑꯅꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯇꯣꯞꯄ ꯁꯥꯒꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯔꯤꯂꯥꯏꯕꯜ ꯑꯣꯏꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯃꯤꯅ ꯁꯛꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ MLA ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯂꯩꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯄꯥꯊꯣꯛꯈꯤꯕ ꯚꯣꯏꯁ ꯍꯣꯁꯇꯦꯜ ꯈꯪꯗꯦ, ꯍꯥꯏꯔꯤꯕ ꯁꯤ ꯈꯪꯗꯦ, ꯑꯗꯨꯗꯒꯤ ꯕꯣꯔꯥꯛ ꯚꯦꯂꯤꯁꯤꯗ ꯂꯈꯤꯄꯨꯔ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯗ ꯃꯔꯨꯑꯣꯏꯅ ꯂꯝꯕꯤ ꯊꯣꯡꯅ ꯆꯤꯡꯕꯁꯦ ꯐꯒꯠꯂꯛꯂꯤꯕꯁꯦ ꯃꯌꯥꯝ ꯑꯃꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡꯅ ꯆꯤꯡꯕꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ, ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯃꯩꯇꯩꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ MLA ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ Honorable Minister Khomjinba ise mase mak atopa sagai mi oitarsu mak se koi maitai gi candidate, maitai gi mihut, maitai gi MLA, maitai gi adi minister mi ni haibada koina haiman ma thokte aise mayam pura magna khandi ma koi karina ai koi gi damakta mikum na hamun kangdana kudong chaba kuding makta ngapi duna amasu ai koi gi awat pada mengat pi base masibu ai koi gi mi nate natraga mi gi mi ni haibam thokra Silchar gi medical road amadi Rangel Khari point area da lambi gi nakalda ain kaina gari Khomjinba gi mayokta traffic police na akhanaba khongjang ama ngarang chathakre. Khongjang asida traffic incharge Santanu Das, magistrate amadi Silchar municipality gi staff singsu yauki. Khongjang asida lambi da niyom kaina khamdana thamlama gari kaya ama police station da pokatke. Masigi mathakta Silchar municipality na medical road amadi Rangel Khari point area simbathungna no parking board thamkhre. Sahar asida traffic jam hantanbagi pandamda khongjang asi chathabani madi matungyasu asumna chathakigani haina traffic department gi maikidagi phongdokre. Traffic rule ngaktabasini mayokta kanba action laukatkani haina su section wa thamkhre. Ingana road safety amadi lambi gi niyom ngakna chananaba traffic department amadi Silchar municipality na miyamda appeal tawkhre. Chahi asigi higher secondary parikhada chada marfu amadi masidagi hena mark wangna phangkiba mahiroi singda Dr. Banikanta Kakoti Merit Award scheme gi makhada ngarang scooter yenthokre. Mana asi phanglaba apunna mahiroi 13,930 gi manungda nupi macha 13,930 aduga nupa macha gi masingna 3,630 Guwahati gi Panjabari da leiba Srimant Shankar Dev Kala Theatre da ngarang pangthokkiba thorom aduda Mukhyamantri Dr. Himanta Biswa Sharma amasung Mahi Masing gi Mantri Dr. Ranos Peku saruk yaki. Thoramda wa ngangladuna Mukhyamantri na scooter phanglaba mahiroi singda traffic ki niyom ngakna chananaba appeal tawki. January gi tang amadagi mahiroi singi tamak Mukhyamantri Babu scheme haudoklagani haina mahakna lautokki. Scheme asi Assam lengakna nupa macha singi mahi masing amadi makoida thauna hapagi pandamda haudokpa anuba thaurangni. Masi nupi macha singi nijut moina scheme gumna nupa macha singdasu sel gi mateng pinanaba sembani amasung scheme asigi makhada lairaba imunggi nupa macha singda kanaba phangalagani. Tripura Lengaki Directorate of Kokborok and Other Minority Language na sinduna Nazrul Kala Theatre gi Sahitya Academy Conference Hall Meitei Mayek ki basic knowledge amadi Bangla Mayek sijanaduna Manipuri ibagi matangda numit nini gi oiba Manipuri lon gi workshop ama ngarang nithokaba numita hudokre. Manipuri Language Advisory Committee gi Vice Chairman T.S. Nilkumar na workshop asigi maroiba pandam gi maramda wahaudokki. Workshop aduda miyoi kunrom na saruk jaki. Numit nini gi oiba workshop asida
Meitei Mayekki resource person oina Koisna Mongkolna maruoiba thodang lobiki haina Agartaladagi phangba paw asina hairi. Laibak miyamda e-pen card download tawnabagi matangda sandoragida email adu achungba natte haina Kendra Sarkarna phongdokre. Press Information Bureau PIBK fact check unit na hairiba email asi aranba wafamni haina phongdokre. Miyamna asigumba makalgi email link hangdanaba unit asina miyamda khangankre. Ipak Films Production Manipur na sinduna Manipur State Kala Academy Award lisingani kundoy amadi lisingani kunmari panglaba sagnay da pa artist mga bu taram nokpagi thawrama mangarang pangtokre. Thawramadu da ikay kunnabaut kiba award yu mga adibi Performing Art Music lisingani kundoy gidamak award panglaba Sagolsen Tijendra. Performing Art Thangta lisingani kunmari gidamak Kundrapon Surchandra. Performing Art Theater lisingani kunmari gidamak Khwairakon Bishamitra. Young Talent Award Music lisingani kundoy gimana panglabi Hudrom Pusparani amasung Young Writer Award Literature lisingani kunmari panglaba MK Saros Khanni. Saknay da pa sesakpa oja Sagolsen Tijendra di masangamdaba maramna thawramasiga sarugyaba ngamkide. Maramaduna Ipak Films ki thawburel singna ojagi jumda chatuna kudolpot tamki. Thawramaduda Wangkai Assembly Constituency ki MLA Thangjam Arun Kumar Nathoy Bumitingen, Manipur State Social Welfare Board ki hanagi Chairperson Dr. R.K. Noyan Sana Devina Thawramapu amasung Film Forum Manipur ki hanagi Chairman S. Mangol Chauna akanaba meeting oina sarugyaki. Thawramaduda MLA Thangjam Arun Kumar na hai Manipur ki fajaraba kala sanskriti asi malemgi mangda tawthokjaningaini. Ipa ipuna thambiramba kala sanskriti asi ngaksendana thambada artist singna lawriba thodang asi thagatningaini. Mitei Pangal Chingmi Pumnamaki tongan sakta kasi aikoi ki culture na pibani. Culture jokatpada sarkar ki thawrang khakta naidana artist singasu thodang lawgadabani haiki. Film Forum Manipur ki hanagi Chairman S. Mangol Chauna Hauzik oriba Manipur ki fibam asida nungnangba phongdokladuna tunggi mirol gidamak Manipur asi kanbada aikoi pumnamakna punna thodang lawminaba tai haiki. Lok Sabha da Jatigi Sei Bande Mataram ki chahi chamaga yankai mapung pharakpaga iroinana akhanaba khananenabagi thawramama Pradhan Mantri Narendra Modi na ngarang hudokre. Khananenaba asi House ki thodang utpa khakta natana masina tunggi mirol dasu laibak nungsibagi itil piba ngamgani haina Sri Modi na phongdokre. Isei asina laibak ki ningtambagi ihauda pangal hapaga lenana ningtambagi lambi takpada mateng pangki haina mahakna makha takhi. Bande Mataram asina ningtam lanmisingbu kathokpa pukchel sengna chungba lambida changsinaba itil pikiba mapangal leraba mantra amasung slogan amani haina mahakna makha tana phongdokre. Japan gi awang numpok thangba samatru mapal da ngarang magnitude 8.3 ki changda akanba yuar hakre. Thodok asigi matungda Japan Meteorological Agency JMA na meter ahum habadi foot tara wangna tsunami lakpa yai haina sexual wathamkre. Akanba yuar adu ngarang ningthokapa numit Japan gi matangda numidang pung 13:35 da aduga Bharat ki matangda na numidang pung 3:35 taba matamda thokibani. JMA gi matungina yuar asigi epicenter Aomori gi samadru mapaldagi kilometer marpurom lapna leiba mafam gi samadru imaidagi kilometer 50 samadru irolnda thokibani hairi. Tsunami lakani haiba asina maram oiraga authority singna mafam aduda leiba miyambu asoyangam thoktanaba cheksin laidaba khangankre. Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Konjeng Lekai da saba loiraba Manipuri Art and Cultural Center Mantri Sri Kausik Rai na sangakre. Silchar da ain kaina parking tawsinbagi mayokta Traffic Police ki akhanaba khongjang chathakre. Bani Kanta Kakoti Merit Award ki makhada scooter yenthokre. January gi amadagi nupa masa singgisu Mukhyamantri Babu scheme haudoklagani. Nimi chingna pangthokadaba Manipuri lon gi workshop ama ngarang Agartala da hudokre.
Ipak Films Production na Manipur State Kala Academy Award di mangabu taram na okre. Lok Sabha da Bande Mataram gi chahi chamagi angkai mapung pharak pagaloy na nakhanan nay nakre. Amasung Japan da magnitude 8.3 ki changge jwar hakre. Meter ahum wangba tsunami gi cheksin wat nautokre. Lakhipur Online YouTube channel gi pau sandok chaba ngasigi oinadi matang asidaloi jare.